ꯆꯦꯅꯕ ꯀꯨꯀꯤꯁꯤꯡ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯖꯦꯃꯦ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 5ꯗ ꯀꯨꯀꯤ ꯈꯣꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯏꯆꯝ ꯆꯝꯖꯕ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯤꯞ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯖꯦꯃꯦ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯩꯆ.ꯄꯤ. ꯅꯤꯡꯗꯥꯎꯡꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯟꯁꯥ ꯈꯨꯜ ꯑꯁꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏ ꯅꯥꯒꯥꯁꯤꯡꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯂꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯔꯨꯞꯀꯤ ꯂꯝ ꯑꯁꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄ ꯇꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯀꯨꯀꯤꯁꯤꯡꯅ ꯑꯊꯨꯕꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯏꯑꯣꯟꯅꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯆꯥꯎꯅ ꯃꯥꯡꯖꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯌꯔꯄꯣꯔꯠ ꯁꯥꯕꯤꯅꯕ ꯈꯧꯇꯦꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯤꯒꯤ MLA LM ꯈꯧꯇꯦꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥꯡ ꯊꯥ ꯃꯥꯔꯆ 30ꯗꯁꯨ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ GMR ꯑꯦꯌꯔꯄꯣꯔꯠ ꯂꯤꯃꯤꯇꯦꯗꯀꯤ ꯕꯤꯖꯤꯅꯦꯁ ꯆꯤꯌꯔꯃꯦꯟ GBS ꯔꯥꯖꯨꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯒ꯭ꯔꯤꯟꯐꯤꯜꯗ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ LM ꯈꯧꯇꯦꯅ GBS ꯔꯥꯖꯨꯗ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯧꯁꯤꯟꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯁꯤ ꯗꯤꯃꯥꯟꯗ ꯇꯧꯗꯕꯒꯤ ꯅꯠꯇꯦ, ꯃꯇꯤꯛ ꯆꯥꯕ ꯑꯦꯌꯔ ꯀꯅꯦꯛꯇꯤꯚꯤꯇꯤ ꯂꯩꯇꯕꯒꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯔꯤꯟꯐꯤꯜꯗ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯁꯥꯕꯤꯔꯕꯗꯤ ꯃꯁꯤꯒꯤ ꯑꯍꯣꯕ ꯑꯁꯤ ꯃꯦꯟꯁꯤꯟꯕꯇ ꯅꯠꯇꯅ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯊꯇ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯇ ꯏꯁ ꯄꯣꯂꯤꯁꯤ ꯃꯪꯂꯥꯟ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯒꯅꯤ꯫ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯒꯦꯠꯋꯦ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅ ꯏꯔꯥꯡ ꯂꯩꯕ ꯑꯁꯤꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯔꯥꯛꯅ ꯃꯤ ꯂꯥꯈ 10 ꯂꯣꯝꯗꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟ ꯇꯧꯕ, ꯊꯕꯛꯀꯤꯗꯃꯛ ꯆꯠꯀꯗꯕ, ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯃꯗꯤ ꯑꯇꯩ ꯍꯤꯔꯝꯁꯤꯡꯗ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯌꯧꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯒ꯭ꯔꯤꯟꯐꯤꯜꯗ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯊꯝꯂꯕꯗꯤ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯌꯧꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯇꯨꯔꯤꯁꯁꯤꯡꯅ ꯌꯧꯁꯤꯟꯗꯨꯅ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯖꯦꯅꯦꯔꯦꯁꯟꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯇ꯭ꯔꯦꯗ ꯑꯦꯟꯗ ꯕꯤꯖꯤꯅꯦꯁꯀꯤ ꯍꯤꯔꯝꯗꯁꯨ ꯃꯁꯤꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯂꯥꯗꯥꯟ ꯃꯜꯇꯤ ꯃꯣꯗꯦꯜ ꯇ꯭ꯔꯥꯟꯖꯤꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯔꯣꯖꯦꯛꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯊꯥꯏꯂꯦꯟꯗ ꯇ꯭ꯔꯥꯏꯂꯦꯇꯔꯦꯜ ꯍꯥꯏꯋꯦ ꯂꯥꯛꯀꯗꯕ ꯑꯁꯤꯅ ꯆꯤꯡꯒꯤ ꯂꯝꯗ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯁꯣꯏꯗꯅ ꯃꯊꯧ ꯇꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ GMR ꯒ꯭ꯔꯨꯞꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯅꯦꯛꯇꯤꯚꯤꯇꯤꯒꯤ ꯑꯍꯣꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯍꯥꯏꯅ ꯈꯧꯇꯦꯒꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯆꯔꯆ ꯑꯃ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5:50 ꯇꯥꯔꯛꯄꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯐꯨꯟꯗꯥꯏꯗ ꯂꯩꯕ ꯔꯣꯡꯃꯩ ꯕꯦꯞꯇꯥꯏꯁ ꯆꯔꯆ ꯑꯃ ꯈꯪꯍꯧꯗꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠꯅ ꯍꯧꯔꯛꯄ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯆꯔꯆ ꯑꯁꯤ ꯖꯤꯡꯒꯅ ꯀꯨꯞꯄꯅꯤ ꯑꯗꯨꯒ ꯐꯛꯂꯥꯡꯁꯨ ꯖꯤꯡꯒꯅ ꯈꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄꯁꯤꯡ ꯂꯩꯖꯔꯔꯣꯏ ꯍꯥꯏꯗꯨꯅ MLAꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯣꯡꯒꯤ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯣꯟ ꯄ꯭ꯔꯦꯖꯦꯟꯠ ꯁꯤꯆꯨꯑꯦꯁꯟꯗ ꯂꯩꯔꯛꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 300 ꯍꯦꯟꯕꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯗ ꯂꯥꯟꯈꯠꯈꯤꯕ ꯋꯥꯀꯠ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯖꯔꯔꯣꯏ ꯍꯥꯏꯅ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯨꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯛꯄ ꯏꯃꯨꯡ 8ꯅ ꯊꯥ ꯑꯁꯤꯒꯤ 5ꯗ ꯀꯦꯝꯞ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯤꯟꯗꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ DCꯗ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ 300 ꯂꯣꯝꯅ DCꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯁꯨ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯔꯨꯕꯗꯒꯤ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯎꯅꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯤꯟꯗꯣꯛꯄꯤꯒꯅꯨ, ꯑꯋꯥꯠꯄ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁ ꯑꯁꯤꯃꯇꯪ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯖꯕ ꯋꯥꯐꯝꯁꯤꯡ DCꯅ ꯅꯤꯡꯊꯤꯖꯅ ꯇꯥꯕꯤꯔꯛꯇꯦ ꯑꯃꯗꯤ ꯏꯃꯨꯡ 8ꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯐꯥꯎꯕ ꯄꯤꯔꯛꯇꯦ ꯍꯥꯏꯕꯗꯒꯤ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯇꯥꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ, ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ MLAꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ MLA ꯃꯄꯥꯟꯗ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯠꯅ ꯒꯦꯠꯀꯤ ꯋꯥꯡꯃꯗꯒꯤ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨ ꯆꯠꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ SDO ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯜꯂꯕ ꯃꯇꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯑꯁꯥꯎꯕꯁꯤꯡ ꯅꯦꯝꯊꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯈꯔꯗ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯀꯛꯊꯠꯂꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯇꯨꯅ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯃꯥꯡꯊꯛꯇꯁꯨ ꯌꯥꯅꯤꯡꯗꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫
petrol da lupa 12, diesel da 10, sakthong gas da lupa 50 leibak sinba thungna hengatkre. Malemgi oina crude oil singi mamal hengalakpana maram oiduna petrol liter da lupa 13 aduga diesel liter da lupa 10 amasung sakthongna naba kg 14.2 gi LPG cylinder da lupa 50 gi sangta hengalagani haina Union Petroleum and Natural Gas ki minister na phongdokre. Pawaduna makhatana hairibadi tha kharagi mamangda malemgi thakta leiriba crude oil gi senpham ase barrel amada $60 da tatharablaba matung numit 95 gi matungda crude oil gi senpham ase khajik hengalakhi. Masidagi challiba sahi asigi January tha phawda crude oil gi senpham ase $83 yauki. Hairiba senpham ase amuka khat amukumtha tawbadagi laibak asida petroleum product marketing tawriba company singda sell puthabana maram oiduna petrol diesel amasung sak thongnaba gas da mamal singasi hengalakpane. Hengalaglaba senpham singasi ngasidagi hauduna laibak senba thungna chanaragani hairi. Jiribam tamna pusina bohonaramba heroin number 4 shop case kunga manga nupi anidagi phare. Ngarang ayuk pung 3 rom tabada salam laikai jiri parking da jiribam tamna chatkadaba passenger cruiser gari ama sek tawbada nupi anidagi heroin number 4 shop case kunga manga phagatkre. Ngarang ayuk singjamai police ki SITH rajimna lusingba Manipur police ki team mamana drug ka konana pharaba nupi ani adudi mayang Imphal yangbidagi sahane toloibam sahi kulumdoi apokpa MD Wahamuddin amadi hata anta dagi baby sa sex sahi kunganipan mapuroiba MD Yunus kawi makhweni makha taba wahang pahung chathanabagi damang Imphal police station da sinakre haide. Mizoramna financial fraud amadi cybercrime case khwaidagi yamna thengnaba state oire. Lengaki official data da awang nongpoki Mizoramna leba asida financial fraud amadi cybercrime case khwaidagi yamna thengnaba state oire haina agency gi pawna phongdorakle. Kumja 2020 gi January thadagi sahi asigi March 13 phawbagi official data da financial fraud amadi cybercrime case 321 register tawkhibagi manungda case da 56.380 Mizoram gi case oike. Hariba matam asida Mizoram gi state cybercrime police na online banking fraud amadi miyoi amana authority saraga chatharakpa scam na chingba case 181 lokhatki. Hariba sing asida natana Mizoram da identity huran keba case 32 child pornography ki case 16 social media da tathi taoina tawba amadi kihan khanganbagi case 9 copyright infringement case taret lana paw sandokpagi case manga amadi hacking case amasu register tawke. Financial crime khwaidagi yamna register tawkiba sahi si kumja 2022 oike. Mizoram gi state cybercrime police na kumja 2021 dagi mamang tha phawbada financial fraud kamari leinaba case singdagi lupa crore 1.42 rom recover tawbangam ki haidi challiba sahi asigi oina Mizoram da cybercrime gi case taraga homdoi register tawkhre masigi manungda tarukna sexual harassment case ne aduga atopa marina financial fraud ne authority singna case sing asiga mari leinana miyoi chamaga 19 phagatkre haidi. Modi legal the WAF Amendment Act 2025 semkibagi mayokta Supreme Court ta case sarong ama file tawrakle haidi. Manipur gi miyam thoidok hendokna Islam lining chappa maitai pangal sing ama suglaiba asiga topa state amati Union Territory singda leriba purup asigi miyoi singna WAF Board Amendment Act 2025 haiduna lebak wathok oirakleba ek asi bill oina puthorakhibada Unified WAF Management Empowerment Efficiency and Development Bill 2025 samjillaga UMEED bill haina puthorak bill asi ahanbada lenganglon asigi sanabigi matungina Lok Sabha da puthuraklaba matungda Sabha asina tha asigi ahumda pass tawkibani aduga thangnaba numit tha asigi marida Rajya Sabha na pass tawraba matung President Draupadi Murmu na ayaba piduna ek onkibani adum oinamuk Prime Minister Narendra Modi na lusingbulenga nga samjinna khangnariba WAF Amendment Act 2025 asibu sem saduna sana hanaba thawranglangriba ase ek asina constitution na piriba hak sing adu sokhale haiduna Supreme Court of India da petition sarong ama mathang file tawnarakibani haide. Myanmar military mafam kayada air strike chathakre. Myanmar junta lanmina paramotor sizinaduna yuwa habagi awaba mayok nariba saigang region gi Chiang Township ki Thone Panhala village da junta ge para riders sing na bom ani thadaduna landa chathakre. Ngarang numidang pung 13 makharum taba matamda ceasefire gi yanaba sing thugaiduna chathakiba landa aduda chahi 50 dagi hompu phawgi manungda leba miyoi ahum hat kibaga loinana nupi ani su aso panang ki haide.
MD Asghar Aligi yum mai thab da senabani haiba mioi mari phagatkhre BJP Minority Morcha Manipur gi President MD Asghar Aligi lilong samukhong da leiba yum mai thakibagi thodok ta senaba mioi mari phagatkhre haidi MD Asghar Alina Waqf Amendment Act 2025 pu sagale haiba wahuta nahan numidang pung nipan makhairom tabada khoisauna raba miyamna mahaki yum da thomjalaktuna yum kai thugaibaga loinana mai thakibane mai thabagi pau phangbadagi Thawbal Fire Service ki fire tender ani amasung mayang Imphal Fire Service ki fire tender ama laktuna mai kanbagi thabak sathana ba honake adabu miyamna lilong kalai khong lau tara amade turel wangmada thattuna thambadagi fire tender sing adu changsenba ngomkhide irang adu kansilakpadagi SP control room Thawbal ka pau phauna raba matung Thawbal ge OC amasung Yarepok police ki OC na lusingba tim sing laktuna irang laksenna ba honake adubu control toba ngomkhide tungda lilong police ta leiba CFPF amasung Thawbal district police ki masing yamlaba tim mamana nongyai matungda irang laksenbaga loinana mai thabagi thodok ta senabani haina mioi mari phagatke makha tana pamdaba thodok thoktanaba Thawbal district administration na lilong kendrada BNSS ki section 163 ki makhada mioi manga dagi hena punba yadaba mi sokpa yaba polam sing puduna chatpa athingba thamkhre amaromda BJP Minority Morcha Manipur ki President MD Asghar Ali masana mahakna mahaki Facebook account da upload tawkiba warol sing takthatkibata natana mahakna phongdokkiba wafam adugidamak lale haiba wafam phongdokpa video amasung sengdok warol oina thagalakre hairi MD Asghar Aligi yum mai thakiba thawng adubu BJP Manipur Pradesh ki maikaidagi akana mongda condemn tawragle Delhi da sana kiba wari waroshin poroppa ngamkidre MSA gi maikaidagi thamlakiba point taruk maitai singi oina ayaba pikrabasu kuki singna ayaba piramde tha asigi chaichat manga da Ministry of Home Affairs MSA gi lising makhada maitai amadi kuki purup ani gi CSO singi mihut singa Delhi da sana kiba wari waroshin poroppa ngamkidre MSA gi maikaidagi maitai amadi kuki maikai animakta thamlakiba point taruk yawba wafam sing maitai singi oina ayaba pikrabasu kuki singi oina di ayaba piramde haina wari sanabadu da yawruba Federation of Civil Society Organization Fox ki acting president TBM Yam na phongdokre loina na Delhi da kuki amadi maitai gi marakta sanakiba wari da kuki singi ningai kanba matawadu da Union Home Minister gi official sing da nungai taba amadi shawningba maithong uba phangki haidi ngarang Manipur Press Club da Fox amadi amuko ani gi mehut sing yawna pangthokiba paw ki mifam amada phongdokibane mahana makha taraduna hai amda masida thogliba irang asugi waroi sinama poraknabagi central lengana paikhalapa khongthang ama oina kuki amadi maitai gi mihut sing March 13 amadi 12 da toan toana unaduna wari saraba matung hairiba apunba tripartite talk ase central lenga ki proposal matung ina sanakibane adubu sanakiba wari aduda MSA gi officials singi maikaidagi nakalani makta thamlakiba highway sing da free movement lehanba illegal arms sing surrender tawba relief camp sing da changjafam lauduna leiriba IDP singbu magi mayamda hanjinba yanaba lengakna paikhalakpa thabak sing da yaba irang asina sokhalaba mafam sing da development gi thabak thoram sing paikhatpa amadi community animakna irang asi loisenaba India lengakna wari sanaba haina point sing asida maikai animaki ayaba launaba matam pirakhe adubu hairiba condition sing asida maitai singi oina ayaba pikhrabasu uki singi oina wari sanaduna yawriba delegate sing aduna decision ama lauba ngamdabadagi ayaba piramdana Manipur da hallaga khanaruki gi haiba wafam sing thamlamkhe loinana adugumlabu kuki singi ningai kanba matawadu da MSA gi official sing da nungai taba amadi sawningba maithong uba phangki hairi nakala morom da thauramadu da saruk yakiba amuko gi president PS Nandoluwang na haikibada handak sanaruriba wari asina Manipur gi maraibak lepkani haiba leite masidi irang asigi warosena ma lakpa yanabagi ahanba khongthang adune handak sanaruriba wari asina kuki singna kari pamli haibadu amuka hena mayek sengna khangba ngamnaba amadi central lenga ki thorang sing adu khangdoknaba chatkibane sanakiba wari adu kuki singna wari sadringai gi mamang da thamlakiba makhoi gi oiba warep sing amata wari sanaba adu da puthorapa leikide mahana makha taraduna wari sanaba adu da makhoisu makhoi gi oiba khudong chadaba wafam kaya pukhalakhi hairi sanakriba wari adu kuki na kaubagi chatpa nate MSA gi maikaidagi lakhiba proposal matungina chatkibani haiki wari sanaba adu da kuki singna thangalakpa aranba yumpham yawdaba wafam kaya su central lenga ke official singi mamang da kakthatuna asumaran su puthoki masida natna handaki wari sanaba asida central lenga na pukhalakliba wafam sing adu da mamang thagi chaichat taragani thoida all secretariat ta AK Misrana lusingba timamaga amuko Fox amadi kokomiga punna sanakiba wari sing adugi mami tabu su phangi haiba wafam sing su phongdokhibaga loinana handak sanaruriba wari asida miyamna lana khanbidana ba haikibaga loinana MSA gi maikaidagi Indian Constitution gi mayokta leiriba miyoi singi mathakta law gi matungina lokhopham thokpa action sing matik chana lokhanaba taksilamki haiba wafam thamki
Liangmai village ki khunja sing tamthina phuramba thawong kokomina condemn torakle Kangpokpi district ki manung sanba Liangmai naga khulama oidiba konsa khulgi village chip amasung chairman yauna khunja sing tamthina phuramba thawong coordination committee on Manipur integrity kokomina akanamong da condemn torakle kokomina thadorpa cherol amna hai Kukisen community ki marakta gi nauna khunda silakpa group singna Manipur gi singi lamda khunda reba yellow mi miyamgi lam loksinna ba chatharaki ba thawong singi manungda handak konsa khulda chathaki ba etega sisu amane konsa khul hariba khulasina Liangmai miyamgi ningsing ba thoktraba matamdagi leraglaba khulamane Liangmai community Manipur gi singi lamda khunda leita duna lerakiba yellow phurup amane maramasna khulasimakta da khulasi gi lusingba singbu phuramba haibase inherent rights amade dignity singnarakpane asugumba Manipur da nauna changsalakpa group singasina lamda masigi yellow community gi lamunna ba hingsa gi thawong kaya leptan chatharakli basida tumina yengduna lepham thokte haina su phongdokhe